ꯑꯩꯈꯣꯏꯕꯨ ꯍꯥꯠꯂꯤꯕ ꯑꯩꯈꯣꯏꯕꯨ ꯅꯝꯊꯔꯤꯕ ꯑꯩꯈꯣꯏ ꯈꯣꯡꯄꯥꯛꯅ ꯅꯦꯠꯂꯤꯕ ꯑꯩꯈꯣꯏꯕꯨ ꯀꯞꯍꯜꯂꯤꯕ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯍꯥꯠꯂꯤꯕ ꯅꯨꯡꯗꯥꯡ ꯀꯌꯥ ꯇꯨꯝꯂꯛꯇ꯭ꯔꯤꯕ ꯃꯤꯑꯣꯏꯗꯨ ꯃꯌꯥꯝꯁꯤꯡ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯨꯕꯥꯛ ꯈꯨꯔꯒꯅ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯛꯂꯛ ꯇꯥꯔꯒꯗꯤ ꯗꯦꯟ ꯅꯪꯗꯤ ꯃꯣꯏ ꯌꯥꯔꯦꯅ ꯑꯗꯨ ꯍꯥꯏꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯇꯥꯕ ꯂꯩꯕꯥꯛꯀꯤ ꯏꯟꯇꯔꯦꯁ ꯊꯕꯛ ꯅꯠꯇ꯭ꯔꯗꯤ ꯂꯩꯕꯥꯛꯀꯤ ꯏꯟꯇꯔꯦꯁ ꯊꯕꯛ ꯇꯧꯕꯤꯌꯨ ꯂꯅꯥꯏꯒꯤ ꯏꯟꯇꯔꯦꯁ ꯊꯕꯛ ꯇꯧꯒꯦꯅ ꯂꯅꯥꯏꯒꯤ ꯏꯟꯇꯔꯦꯁ ꯇꯧꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯅꯥꯏꯁꯨ ꯇꯧꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯈꯨꯟꯅꯥꯏꯒꯤ ꯃꯤꯡꯗ ꯂꯅꯥꯏꯒꯤ ꯁꯨꯝ ꯇꯧꯒꯦ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯤ ꯁꯝꯇꯥꯏꯝꯁ ꯑꯩꯈꯣꯏꯁꯨ ꯌꯦꯡꯕ ꯋꯥꯔꯛꯄ ꯌꯥꯏ ꯍꯥꯏꯕꯅꯦ ꯑꯗꯨꯅ ꯃꯤꯌꯥꯝꯁꯤꯁꯨ ꯑꯄꯪꯒꯤ ꯇꯥꯏꯞꯇ ꯁꯨꯝ ꯁꯤꯖꯤꯟꯅ ꯇꯥꯔꯒꯗꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤꯁꯤ ꯅꯣꯠ ꯑꯣꯟꯂꯤ ꯗ ꯒꯣꯔꯃꯦꯟꯠ ꯕꯠ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯀꯅꯥꯅꯣ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯂꯨꯆꯤꯡꯉ ꯄꯨꯔꯤꯕ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯤꯡ ꯄꯟꯗ꯭ꯔꯁꯨ ꯌꯥꯔꯦꯀꯣ ꯑꯗꯨꯒꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯁꯨ ꯌꯦꯡꯉꯤꯕꯅꯤ ꯀꯨꯞꯅ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯁꯨꯝ ꯌꯦꯡꯉꯤ ꯍꯣꯇꯦꯜꯗ ꯂꯣꯏ ꯉꯥꯡꯅꯩ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯉꯥꯛꯇ ꯉꯥꯡꯅꯩ ꯉꯥꯛꯇꯅꯤ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯃꯌꯥꯝ ꯂꯩꯌꯦꯕ ꯁꯤ ꯈꯣꯜꯂꯥꯎ ꯃꯌꯥꯝꯁꯦ ꯅꯣꯡꯃ ꯀꯥꯏꯊꯣꯔꯛꯄ ꯅꯨꯃꯤꯠꯇꯗꯤ ꯌꯥꯝꯅ ꯕꯦꯔꯥ ꯇꯥꯕ ꯅꯨꯃꯤꯠ ꯃꯇꯝ ꯑꯃꯁꯨ ꯌꯥꯎꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯌꯥꯎꯔꯛꯇꯕꯗꯤ ꯑꯣꯏꯁꯅꯨꯀꯣ ꯑꯗꯨꯅ ꯀꯔꯦꯛꯇꯤꯞ ꯑꯣꯏꯕ ꯏꯁꯥꯗꯒꯤ ꯍꯧꯕ ꯆꯦꯟꯖꯦꯁ ꯈꯔ ꯍꯧꯕꯤꯔꯀꯥꯟꯁꯤꯗ ꯇꯧꯐꯝ ꯊꯣꯛꯄ ꯈꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯌꯦꯡꯕꯗ ꯋꯥꯕ ꯌꯥꯝ ꯋꯥꯔꯦ ꯅꯥꯀꯣꯡꯗ ꯁꯨꯝ ꯉꯥꯡꯉꯤꯅꯦꯅ ꯇꯤꯚꯤ ꯁꯨꯝ ꯉꯥꯡꯀꯥꯟꯗ ꯑꯩꯈꯣꯏ ꯅꯥꯀꯣꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏ ꯇꯥꯔꯛꯄꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦꯕꯀꯣ ꯑꯗ ꯌꯦꯡꯗꯕ ꯃꯤ ꯃꯌꯥꯝꯁꯤ ꯂꯩꯔꯝꯒꯅꯤ ꯑꯩ ꯁꯨꯝ ꯎꯕ ꯀꯥꯟꯗ ꯅꯣꯏ ꯇꯤꯚꯤꯗ ꯅꯨꯡꯇꯤ ꯊꯣꯛꯂꯛꯏꯁꯤꯡꯗꯤ ꯌꯦꯡꯗꯕ ꯂꯣꯏꯔꯦ ꯍꯥꯏꯕ ꯃꯤꯁꯨ ꯌꯥꯎꯔꯤꯕꯀꯣ ꯉꯥꯡꯉꯤ ꯃꯑꯣꯡꯗꯨ ꯃꯑꯣꯡ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ ꯀꯥꯏꯅ ꯌꯥꯁꯨ ꯌꯥꯅꯤꯡꯉꯦ ꯀꯩꯅꯣꯝꯗ ꯌꯥꯝ ꯍꯩꯄꯥ ꯁꯥꯕ ꯑꯗꯨꯝ ꯌꯥꯎꯕ ꯄꯣꯠ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯒ ꯉꯥꯡꯒꯗꯧꯕ ꯇꯥꯏꯃꯤꯡꯗ ꯉꯥꯡꯗꯕꯤ ꯉꯥꯡꯕ ꯇꯥꯏꯃꯤꯡꯗ ꯉꯥꯡꯍꯜꯂꯛꯄꯤ ꯂꯤꯂꯥꯒꯤ ꯗ꯭ꯔꯃꯥ ꯃꯥꯜꯂꯀꯥꯟꯁꯤꯗ ꯂꯩꯁꯤ ꯂꯩꯊꯣꯟ ꯍꯥꯞꯄ ꯀꯥꯟꯁꯤꯗ ꯊꯤꯌꯦꯇꯔꯤꯛꯁ ꯍꯥꯞꯄ ꯀꯥꯟꯁꯤꯗ ꯃꯤ ꯈꯔ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯔ ꯀꯥꯟꯁꯤꯗ ꯌꯥꯝ ꯃꯥꯜꯍꯟꯕ ꯃꯤ ꯈꯔꯁꯨ ꯂꯩꯌꯦꯕ ꯃꯤꯡꯗꯤ ꯄꯟꯖꯔꯣꯏꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯣꯏꯁꯤꯡꯗꯨ ꯀꯥꯏꯖꯈ꯭ꯔꯒꯦꯕ where are the academics where are the civil society organizations where are the leaders of our society ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯁꯤꯒꯤ ꯂꯨꯆꯤꯡꯗꯣꯏ ꯃꯤꯁꯤꯡꯗꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯥꯟꯇꯅꯕꯨꯗꯤ ꯍꯥꯏꯕꯤ ꯌꯥꯝ ꯐꯖꯕ ꯃꯑꯣꯡ ꯑꯃꯗ ꯁꯤꯅꯤ ꯆꯨꯝꯃꯤ ꯌꯦꯁ ꯌꯥꯅꯤꯡꯉꯦꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯄꯤꯁꯐꯨꯜ ꯄ꯭ꯔꯣꯇꯦꯁ ꯑꯣꯏꯕ ꯇꯧꯐꯝ ꯊꯣꯛꯄ ꯄ꯭ꯔꯣꯇꯦꯁ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯩ ꯆꯥꯛꯍꯜꯂꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯁꯤ ꯍꯤꯡꯅ ꯁꯤꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯂꯥꯛꯑꯀꯥꯟꯁꯤꯗ ꯉꯥꯡꯗꯣꯏꯕ ꯋꯥꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯦꯕ ꯉꯥꯡꯗꯨ ꯇꯥꯁꯨ ꯃꯊꯧ ꯇꯥꯔꯤꯕ꯭ꯔꯥ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯆꯨꯝ ꯈꯔ ꯆꯥꯅꯅꯕꯒꯤ ꯈꯔ ꯇꯧꯅꯕꯒꯤ ꯏꯀꯥꯏꯕꯒꯤ ꯄꯪꯈꯩ ꯂꯥꯟꯕ ꯑꯩꯈꯣꯏꯒꯤ ꯋꯥꯡꯃꯗ ꯂꯥꯟꯈꯤꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯍꯌꯦꯡ ꯇꯥꯡ 19ꯗ ꯌꯦꯡꯕꯤꯌꯨ ꯊꯣꯛꯂꯛꯀꯅꯦꯕꯀꯣ ꯑꯗꯨꯗ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕꯁꯦ ꯀꯅꯥꯅꯣ ꯊꯣꯛꯂꯛꯏꯁꯤꯡꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯣꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯀꯅꯥ ꯊꯣꯛꯀꯦ ꯌꯦꯡꯅꯦꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗꯗꯤ ꯑꯁꯤꯒꯤꯅꯦ ꯅꯣꯏꯁꯨ ꯌꯦꯡꯉꯨ ꯌꯥꯏ ꯀꯩꯅꯣ ꯑꯗꯨ ꯌꯦꯡꯉꯨ ꯂꯩꯀꯥꯏ ꯀꯅꯥ ꯊꯣꯛꯀꯦ ꯌꯦꯡ ꯌꯥꯏꯕ ꯑꯁꯤ ꯃꯤꯁꯤꯃꯗꯤ ꯚꯥꯞ ꯇꯥꯔꯦ ꯃꯔꯩꯕꯥꯛꯀ ꯃꯁꯥꯒ ꯌꯦꯡꯅꯕ ꯀꯥꯟꯗ ꯃꯁꯥꯒꯤ ꯊꯣꯛꯆꯕ ꯃꯤꯅꯦ ꯍꯥꯏꯕꯗꯨꯃ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕ ꯑꯗꯨꯕꯨ ꯃꯤ ꯃꯌꯥꯝ ꯊꯣꯛꯒꯅ ꯑꯗꯣ ꯈꯔ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯊꯣꯛꯍꯧꯁꯦ ꯇꯥꯔꯒꯗꯤ ꯌꯦꯁ ꯃꯣꯏꯁꯦ ꯚꯛꯇꯅꯤ ꯑꯗꯨꯅꯤ ꯎꯄꯥꯏ ꯇꯧꯕ ꯈꯔ ꯂꯩꯀꯣ ꯃꯁꯥꯒꯤꯁꯦ ꯂꯣꯏ ꯌꯦꯟꯊꯣꯛꯈ꯭ꯔꯕ ꯑꯗꯨ ꯇꯧꯈ꯭ꯔꯕ ꯂꯩꯕꯥꯛꯀ ꯊꯣꯛꯄ ꯑꯩꯗꯤ ꯁꯦꯟꯅ ꯈꯔ ꯆꯠꯆꯔꯦ ꯀꯩꯝ ꯇꯧꯕꯤꯔꯨꯅꯣ ꯑꯩ ꯊꯣꯛꯄ ꯇꯧꯖꯔꯦ ꯑꯗꯨꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯃꯤ ꯃꯌꯥꯝꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨ ꯁꯥꯎꯔꯁꯨ ꯌꯥꯗꯦ ꯑꯗꯨꯕꯨ ꯂꯥꯛꯅꯤꯡꯉꯤ ꯄꯣꯏꯟꯠꯇꯨꯗꯤ ꯃꯁꯥꯒꯤ ꯍꯧꯖꯤꯛꯀꯤ ꯑꯁꯨꯛ ꯋꯥꯔꯕ ꯈꯨꯟꯅꯥꯏꯁꯤꯗ ꯑꯩꯈꯣꯏ ꯈꯥꯝꯕꯤ ꯃꯩ ꯍꯧꯔꯕ ꯇꯥꯏꯃꯤꯡ ꯉꯛꯁꯝ ꯌꯧꯔꯕ ꯀꯥꯟꯁꯤꯗ ꯑꯗꯨꯕꯨ ꯑꯩꯈꯣꯏꯕꯨ ꯍꯥꯠꯂꯤꯕ ꯑꯩꯈꯣꯏꯕꯨ ꯅꯝꯊꯔꯤꯕ ꯑꯩꯈꯣꯏ ꯈꯣꯡꯄꯥꯛꯅ ꯅꯦꯠꯂꯤꯕ ꯑꯩꯈꯣꯏꯕꯨ ꯀꯞꯍꯜꯂꯤꯕ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯍꯥꯠꯂꯤꯕ ꯅꯨꯡꯗꯥꯡ ꯀꯌꯥ ꯇꯨꯝꯂꯛꯇ꯭ꯔꯤꯕ ꯃꯤꯑꯣꯏꯗꯨ ꯃꯌꯥꯝꯁꯤꯡ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯅ ꯈꯨꯕꯥꯛ ꯈꯨꯔꯒꯅ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯛꯂꯛ ꯇꯥꯔꯒꯗꯤ ꯗꯦꯟ ꯅꯪꯗꯤ ꯃꯣꯏ ꯌꯥꯔꯦꯅ ꯑꯗꯨ ꯍꯥꯏꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯇꯥꯕ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯅꯤ ꯀꯩꯗꯧꯕ ꯂꯥꯛꯇꯣꯏꯅꯣ ꯂꯥꯛꯀꯦ ꯂꯥꯛꯑꯣꯔ ꯑꯩꯈꯣꯏ ꯍꯥꯏꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯃꯊꯧꯁꯨ ꯇꯥꯗꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯈꯪꯖꯕ ꯀꯥꯟꯗꯗꯤ ꯃꯥꯅ ꯍꯥꯏ ꯍꯟꯗꯛꯀꯤ 79th ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯑꯦꯛꯁꯇ ꯃꯥꯒꯤ ꯋꯥꯍꯩ ꯑꯃ ꯄꯕ꯭ꯂꯤꯛꯇ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯁꯤꯗꯒꯤ ꯃꯤꯌꯥꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒꯤ ꯑꯩꯒꯤ ꯁ꯭ꯄꯤꯆꯁꯤꯗ ꯉꯥꯡꯒꯗꯧꯕ ꯋꯥꯍꯩꯁꯤꯡꯁꯤꯗ ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯈꯔ ꯑꯩꯉꯣꯟꯗ ꯁꯖꯦꯁ ꯇꯧꯕꯤꯔꯣ ꯑꯗ ꯑꯩ ꯍꯥꯏꯖꯒꯦ ꯁꯤ ꯇꯥꯏꯃꯤꯡꯁꯤꯗ ꯁꯖꯦꯁ ꯇꯧꯕ ꯇꯥꯏꯃꯤꯡꯂꯣ ꯃꯥꯏ ꯃꯃꯥꯡ ꯇꯥꯏꯗꯣ ꯈꯪꯗꯕ꯭ꯔꯥꯕ ꯃꯃꯥꯡꯗ ꯆꯥꯏꯕ ꯃꯌꯨꯝꯒꯤ ꯃꯩꯗꯨ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅꯒ ꯍꯥꯏꯔꯛꯄ ꯉꯥꯏꯗꯕ꯭ꯔꯥꯕ ꯑꯁ ꯑꯣꯖꯥ ꯃꯣꯗꯤ ꯅꯪꯒꯤ ꯅꯌꯨꯝ ꯃꯃꯥꯡꯗ ꯆꯥꯛꯏꯗꯣ ꯑꯩꯈꯣꯏ ꯃꯩꯅꯦ ꯅꯪ ꯅꯌꯨꯝꯅ ꯆꯥꯛꯏꯗꯣ ꯅꯪ ꯅꯌꯨꯝ ꯅꯠꯇꯕ꯭ꯔꯥꯅ ꯑꯗꯨ ꯍꯥꯏꯕ ꯉꯥꯏꯔꯤꯕ꯭ꯔꯥꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅꯦꯅ ꯇꯧꯔꯤ ꯐꯤꯕꯝꯗꯨ ꯆꯥꯟꯅꯔꯤꯕ꯭ꯔꯥꯕ ꯑꯗꯣ ꯁꯣꯝꯗ ꯃꯌꯥꯝꯅ ꯃꯈꯣꯡꯗ ꯀꯣꯟꯗꯒꯤ ꯇꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡꯒꯤ ꯃꯩꯇꯩ ꯃꯆꯥ ꯈꯛꯇꯁꯨ ꯅꯠꯇꯦꯅꯦ ꯑꯣꯜ ꯁꯣꯔꯠꯁ ꯑꯦꯚ꯭ꯔꯤꯊꯤꯡ ꯃꯌꯥꯝꯁꯤ ꯊꯣꯛꯂꯛꯑꯀꯥꯟꯁꯤꯗ ꯍꯌꯦꯡ ꯇꯧꯕ ꯀꯥꯟꯁꯤꯗꯗꯤ ꯃꯤꯠ ꯅꯥꯕꯗꯤ ꯌꯥꯝ ꯌꯥꯎꯅꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯣꯏ 100 200 ꯑꯃ ꯄꯤꯔꯀꯥꯟꯁꯤꯗ ꯆꯦꯡ ꯈꯔ ꯄꯤꯒꯦ ꯈꯣꯠꯀꯦ ꯅꯠꯇ꯭ꯔꯗꯤ ꯆꯦꯡ ꯐꯪꯉꯣꯏ ꯀꯥꯏꯅ ꯈꯔ ꯊ꯭ꯔꯦꯠ ꯇꯧꯕꯤꯕ ꯈꯔ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯃꯅꯨꯡꯁꯤꯗ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯗꯨꯗ ꯍꯦꯟꯅ ꯐꯦꯁꯤꯂꯤꯇꯦꯠ ꯇꯧꯕ ꯑꯗꯨꯕꯨ ꯃꯥꯏꯈꯨꯝ ꯎꯞꯄ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯈꯨꯝ ꯎꯞꯄ ꯃꯤ ꯃꯌꯥꯝꯁꯨ ꯌꯥꯎꯔꯝꯃꯣꯏ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨ ꯀꯨꯞꯅ ꯌꯦꯡꯉꯤ ꯀꯅꯥꯅ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤꯁꯤ ꯀꯅꯥꯅ ꯐꯤꯛꯁ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯋꯥꯏꯅꯤ ꯀꯣꯝꯅ ꯈꯛ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯣꯗꯤ ꯅꯣꯔꯣꯛ ꯆꯠꯂꯣ ꯁꯤ ꯂꯥꯛꯄꯩ ꯗꯔꯀꯥꯔ ꯂꯩꯇꯦ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯍꯥꯏꯕ ꯀꯥꯟꯗ
ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯁ꯭ꯇꯦꯞꯇꯤ ꯀꯔꯤꯅꯣ ꯁꯤꯁꯨ ꯋꯥꯍꯪ ꯑꯃ ꯅꯠꯇ꯭ꯔꯣ ꯀꯔꯤꯒꯤꯅꯣꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯦ ꯃꯣꯏꯅ ꯂꯨꯆꯤꯡꯉ ꯆꯠꯂꯤꯅꯤ ꯃꯣꯏꯗꯤ ꯑꯦꯠꯂꯤꯁ ꯑꯃꯅ ꯀꯩꯅꯣꯅꯤ ꯅꯣꯟ ꯁ꯭ꯇꯦꯠꯅꯤ ꯕꯠ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯃꯤꯌꯥꯝ ꯃꯥꯡꯗ ꯐꯣꯡꯅ ꯑꯩꯈꯣꯏꯒꯤ ꯑꯔꯨꯕ ꯃꯇꯝꯗ ꯂꯣꯏꯅꯃꯛ ꯂꯨꯆꯤꯡꯉꯒ ꯂꯥꯛꯏꯕ ꯑꯗꯨꯒꯨꯝꯕ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯉꯥꯛꯇꯅꯤ ꯃꯤꯌꯥꯝꯅ ꯍꯪꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯤꯗꯤ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤ ꯃꯤꯁꯤꯡꯁꯤꯅ ꯀꯔꯤꯅꯣ ꯋꯥ ꯉꯥꯡꯇ꯭ꯔꯤꯁꯤ ꯀꯔꯤꯅꯣ ꯀꯔꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯂꯩꯒꯦ ꯏꯟꯇꯦꯟꯁꯟ ꯂꯩꯒꯦ ꯅꯠꯇ꯭ꯔꯒ ꯃꯣꯏꯁꯨ ꯀꯩꯅꯣ ꯑꯩꯅ ꯋꯥꯔꯤ ꯋꯥ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯪꯒꯔ ꯖꯦꯅꯦꯔꯦꯁꯟ ꯍꯥꯏꯖꯕ ꯇꯥꯔꯦ ꯅꯦꯄꯥꯜꯗ ꯇꯧꯔꯤꯕꯁꯤꯡꯁꯤꯗꯒꯤ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯄꯔꯥ ꯑꯃ ꯇꯝꯐꯝ ꯊꯣꯛꯄ ꯍꯥꯏꯕ ꯑꯥꯔꯊꯗꯤ ꯃꯈꯣꯏꯗ ꯏꯟꯇꯔꯅꯦꯠ ꯃꯨꯊꯠꯀꯈꯤꯕ ꯋꯥ ꯅꯠꯇꯦ ꯃꯈꯣꯏꯗꯤ ꯍꯧꯖꯤꯛ ꯉꯁꯥꯏ ꯍꯥꯏꯔꯤꯕ 3 tier system 3 window system ꯑꯃ ꯑꯣꯂꯤꯅ ꯑꯃꯨꯛ ꯑꯣꯏꯅꯤ ꯑꯃꯅ ꯑꯃꯨꯛ ꯑꯣꯏꯅꯤ ꯑꯍꯨꯝ ꯃꯣꯏ ꯃꯊꯪ ꯆꯠꯅ ꯂꯩꯀꯥꯟꯗ ꯅꯪꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯨꯛ ꯑꯣꯏꯔꯣ ꯅꯪꯅ ꯑꯃꯨꯛ ꯑꯣꯏꯔꯒꯦ ꯃꯊꯪ ꯑꯃꯨꯛ ꯑꯣꯏꯔꯒꯦ ꯀꯥꯏꯅꯀꯣ ꯑꯩꯈꯣꯏ ꯄꯤꯕꯥ ꯐꯪꯒꯤ ꯇꯥꯏꯞꯇ ꯑꯗꯨꯒꯤꯗꯣ ꯋꯥꯔꯛꯇꯅ ꯃꯤꯌꯥꯝꯒꯤ ꯌꯣꯛꯈꯣꯛꯂꯥꯟ ꯎꯇꯨꯞ ꯄꯥꯏꯔꯀꯥꯟꯁꯤꯗ ꯁꯤꯔꯨ ꯁꯤꯔꯅꯤꯅ ꯊꯣꯛꯂꯛꯄ ꯉꯝꯕꯩ ꯑꯗꯨ ꯃꯊꯧꯅꯥꯗꯣ ꯃꯣꯏꯒꯤ ꯅꯦꯄꯥꯂꯤꯁꯤꯡꯁꯤꯒꯤ ꯃꯈꯣꯏꯒꯤ ꯒꯨꯈꯥꯒꯤ ꯂꯩꯔꯤꯕꯁꯤꯡꯁꯤꯒꯤ ꯊꯧꯅꯥꯗ ꯑꯩꯈꯣꯏꯅ ꯑꯩ ꯏꯁꯥꯃ ꯑꯣꯏꯅꯗꯤ ꯌꯥꯝ ꯊꯤꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯋꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯒꯤ ꯆꯞ ꯆꯥꯕ ꯔꯤꯐ꯭ꯂꯦꯛꯁꯟ ꯑꯃ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯗꯩ ꯇꯝꯕ ꯌꯥꯏ ꯑꯁ ꯑꯗꯨꯅ ꯗꯤꯞ ꯁ꯭ꯇꯦꯠꯅ ꯊꯣꯛꯍꯟꯕꯅꯤ ꯑꯗꯩ ꯏꯟꯗꯤꯌꯥꯅ ꯊꯣꯛꯍꯟꯕꯅꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯄꯤꯌꯨ ꯌꯦꯁ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁ ꯅꯩꯅꯕꯗꯤ ꯂꯣꯏꯕꯁꯨ ꯅꯥꯔꯣꯏ ꯃꯅꯤꯄꯨꯔꯗ ꯑꯗꯨꯒꯤ ꯀꯝꯄꯤꯇꯦꯟ ꯑꯣꯏꯕ ꯃꯤꯁꯨ ꯀꯌꯥ ꯂꯩꯇꯦꯅ ꯈꯜꯂꯦ ꯑꯩꯅ ꯈꯟꯖꯕꯗꯀꯣ ꯑꯗꯨꯕꯨ ꯃꯔꯨ ꯑꯣꯏꯔꯤꯁꯤꯗꯤ ꯈꯨꯗꯛꯀꯤ ꯅꯪꯒꯤ ꯀꯝꯐꯣꯔꯠ ꯖꯣꯟꯗꯩ ꯊꯣꯛꯂꯛꯀꯥꯟꯗ ꯁꯤ ꯃꯇꯥꯡꯁꯤ ꯋꯥ ꯉꯥꯡꯉꯛꯑꯣ ꯍꯥꯏꯕ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯏ ꯐꯝꯃꯀꯥꯟꯗ ꯍꯩꯄꯥ ꯁꯥ ꯂꯩꯒꯦ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯔꯛꯀꯅꯦꯕ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦꯅꯀꯣ ꯀꯩꯅꯣ ꯅꯒꯨꯟ ꯈꯪꯒꯦ ꯇꯣꯡꯕ ꯆꯔꯨ ꯀꯧ ꯂꯥꯛꯑꯣꯗꯣ ꯑꯩꯈꯣꯏ ꯌꯦꯡꯗꯕ ꯅꯠꯇꯦ ꯎꯗꯕ ꯅꯠꯇꯦꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯖꯦꯅꯦꯔꯦꯁꯟ ꯑꯅꯧꯕꯁꯤꯅ ꯈꯥꯔꯕ ꯃꯤꯁꯤꯡꯁꯤ ꯌꯦꯡꯅꯤꯡꯗ꯭ꯔꯦꯅ ꯊꯣꯛꯂꯛꯄ ꯈꯥꯔꯕ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯁꯤ ꯌꯦꯡꯅꯤꯡꯗꯦꯅ ꯊꯣꯛꯂꯛꯄ ꯄꯦꯜꯂꯦꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯃ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯃꯁꯨ ꯂꯩꯀꯣ ꯑꯗꯨꯕꯨ ꯅꯦꯆꯔꯦꯂꯤ ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯚꯥꯏꯂꯦꯟꯁ ꯏꯟꯁꯥꯏꯠ ꯇꯧꯁꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯄꯥꯎꯖꯦꯜ ꯆꯥꯎꯕꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯍꯧꯖꯤꯛ ꯁꯦꯝ ꯁꯥꯕꯗꯤ ꯌꯥꯝꯅꯃꯛ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯁꯦꯝꯖꯤꯟꯕ ꯑꯣꯔ ꯑꯩꯈꯣꯏꯅꯃꯛꯇꯁꯨ ꯑꯩꯈꯣꯏ ꯆꯠꯆꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅꯃꯛ ꯍꯥꯏꯗꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯒꯤ ꯄꯣꯠꯁꯦ ꯑꯗꯨꯃꯛꯇꯤ ꯎꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡꯁꯤꯗ ꯂꯥꯛꯅꯤꯡꯉꯤꯕ ꯀ꯭ꯋꯦꯁꯟꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯂꯥꯛꯀꯗꯧꯔꯤꯕ ꯈꯣꯡꯆꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯏꯝꯐꯥꯜꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯃꯥꯒꯤ ꯈꯣꯡꯆꯠ ꯑꯃꯈꯛ ꯑꯣꯏꯔꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯅꯤꯁꯤꯗ ꯆꯠꯀꯗꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯃꯈꯛꯇꯪꯗ ꯄꯨꯟꯁꯟꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯀ꯭ꯋꯦꯁꯟꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯑꯅꯤꯗ ꯇꯣꯈꯥꯏ ꯇꯣꯈꯥꯏꯅ ꯆꯠꯇꯣꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯅꯤ ꯊꯣꯛꯑꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯀ꯭ꯋꯦꯁꯟꯁꯤꯅꯦ ꯍꯧꯖꯤꯛ ꯃꯤꯌꯥꯝꯗ ꯂꯩꯔꯤꯕ ꯀ꯭ꯋꯦꯁꯟꯁꯦ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯀꯃꯥꯏꯅ ꯑꯅꯤ ꯊꯣꯛꯑꯣꯏꯗꯣꯏꯅꯣ ꯑꯅꯤ ꯊꯣꯛꯄꯩꯅꯤ ꯍꯧꯖꯤꯛ ꯑꯅꯤ ꯁ꯭ꯇꯦꯖ ꯑꯅꯤ ꯁꯥꯏꯁꯤꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯥ ꯑꯗꯩ ꯀꯪꯂꯥꯗ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯀꯨꯀꯤꯅ ꯏꯝꯐꯥꯜ ꯀꯨꯝꯊꯔꯛꯄ ꯉꯝꯗꯦ ꯑꯩꯈꯣꯏꯅ ꯏꯝꯐꯥꯜ ꯀꯩꯅꯣ ꯆꯠ ꯉꯝꯗꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯆꯠ ꯉꯝꯗꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯏꯃꯥ ꯁꯨꯖꯥꯇꯥꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯦ ꯆꯠꯐꯝ ꯊꯣꯛꯄꯅꯤ ꯅꯍꯥꯟꯅꯁꯨ ꯆꯠꯍꯟꯅꯤ ꯍꯥꯏꯔꯦ ꯑꯃꯤꯠ ꯁꯥꯍꯅ ꯉꯝꯁꯨ ꯉꯝꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯩꯗꯧꯔꯤ ꯃꯌꯥꯝ ꯆꯔꯥ ꯍꯦꯜꯂꯀꯥꯟꯁꯤꯗ ꯁꯣꯔꯤ ꯑꯩꯈꯣꯏꯒꯤ ꯙꯔꯅꯥ ꯇꯧꯔꯒ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤ ꯁꯦꯛꯃꯥꯏꯗ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯂꯥꯏꯐ ꯂꯥꯏꯟ ꯑꯣꯏꯔꯤꯕꯁꯤꯡꯁꯦ ꯃꯁꯤꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯊꯝꯕꯤꯌꯨ ꯍꯥꯏꯅꯀꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟ ꯇꯧꯐꯝ ꯁꯨꯊꯣꯛ ꯊꯣꯛꯇꯕ ꯀꯩꯅꯣ ꯑꯃꯅꯤ ꯄꯤꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯄꯤꯗ ꯇꯥꯔꯒꯗꯤ ꯀꯩꯅꯣ ꯁꯣꯏꯔꯤꯁꯦ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯅꯤꯄꯨꯔ ꯆꯠꯅꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯅꯤꯄꯨꯔ ꯆꯠꯅꯗꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯀꯔꯝꯕ ꯂꯩꯉꯥꯛ ꯃꯈꯥꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯍꯪꯉꯝꯕꯅꯤ ꯃꯌꯥꯝ ꯃꯁꯤꯅ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤꯅ ꯈꯟꯒꯗꯕꯗꯤ ꯑꯩꯈꯣꯏꯅ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯂꯥꯛꯑꯦ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯃꯤꯌꯥꯝꯅꯒ ꯌꯥꯝ ꯈꯣꯏꯔꯥꯡꯅ ꯉꯥꯏꯕꯒꯤ ꯐꯤꯕꯝ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯥꯏꯗ꯭ꯔꯤꯕ꯭ꯔꯥ ꯍꯣꯏ ꯉꯥꯏꯗꯕ ꯃꯌꯥꯝꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯌꯦꯡꯅꯤꯡꯗꯕ ꯃꯌꯥꯝꯁꯨ ꯂꯩꯔꯝꯒꯅꯤꯀꯣ ꯑꯗꯨꯒ ꯇꯉꯥꯏ ꯐꯗꯅ ꯆꯠꯇ ꯌꯥꯗꯕ ꯃꯤ ꯈꯔꯁꯨ ꯂꯩꯔꯝꯒꯅꯦꯕ ꯃꯔꯝꯗꯤ ꯃꯣꯏꯒꯤ ꯀꯦꯟꯗ꯭ꯔꯗꯨꯒꯤ ꯕꯤ ꯖꯦ ꯄꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯕꯤ ꯖꯦ ꯄꯤꯒꯤ ꯀꯩꯅꯣ ꯈꯔ ꯇꯧꯖꯔꯤꯕ ꯈꯔ ꯃꯆꯨꯝ ꯐꯪꯖꯔꯤꯕ ꯍꯥꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯁꯝꯊꯤꯡ ꯀꯩꯅꯣꯝꯗꯤ ꯐꯪꯕ ꯀꯥꯡꯕꯨ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝꯗꯤ ꯁꯤꯒ ꯂꯣꯏꯅꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯁꯨ ꯄꯋꯥꯔ ꯄꯥꯏ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯗ ꯑꯗꯨꯒꯨꯝꯕ ꯆꯠꯂꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯒꯤꯗꯤ ꯑꯗꯨꯝ ꯃꯁꯥꯅ ꯑꯗꯨꯝ ꯍꯌꯦꯡ ꯊꯣꯛꯂꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯐꯤ ꯅꯣꯡ ꯁꯦꯠꯇꯅ ꯕꯤ ꯖꯦ ꯄꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯝꯕꯥꯜ ꯎꯠꯄ ꯃꯔꯀꯥꯒ ꯎꯞꯇꯅ ꯈꯣꯠꯇꯅꯀꯣ ꯌꯦꯡꯕꯗ ꯌꯥꯝ ꯋꯥꯕ ꯏꯃꯥ ꯏꯕꯦꯜ ꯈꯔꯁꯨ ꯊꯣꯛꯂꯛꯀꯅꯤ ꯁꯤꯗꯩꯁꯤꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯊꯣꯛꯄꯤꯌꯨ ꯃꯥꯒꯤ ꯂꯝꯆꯠ ꯃꯥꯏ ꯋꯥꯈꯜꯂꯣꯟ ꯍꯥꯏꯗꯨꯅꯤ ꯃꯤꯑꯣꯏꯕꯁꯤ ꯈꯥꯝꯕꯨꯗꯤ ꯉꯝꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯂꯩꯕꯥꯛꯁꯤꯒꯤ ꯑꯁꯨꯛ ꯂꯨꯔꯕ ꯆꯤꯔꯕ ꯇꯥꯂꯛꯁꯤꯗꯕꯨ ꯑꯩꯈꯣꯏꯒꯤ ꯃꯩ ꯆꯥꯛꯇꯅ ꯌꯨꯝꯁꯦ ꯂꯣꯏꯗꯅ ꯃꯤ 250 ꯁꯤꯗꯅꯀꯣ ꯃꯤ 50,000 ꯍꯦꯟꯅ ꯁꯣꯛꯑꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯆꯧꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗ ꯂꯩꯔꯤꯅꯦ ꯑꯩꯈꯣꯏꯁꯦ ꯐꯝꯃꯤꯟꯅꯔꯤꯕ ꯄꯦꯅꯦꯂꯤꯁ ꯃꯌꯥꯝꯁꯤꯁꯨ ꯑꯗꯒꯤ ꯌꯨꯝꯗ ꯇꯤꯚꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯑꯆꯧꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗ ꯂꯩ ꯅꯠꯇ꯭ꯔꯣ ꯆꯠꯄ ꯉꯝꯕ꯭ꯔꯥꯕ ꯀꯅꯥꯝꯇ ꯉꯝꯗꯦꯅꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯁꯤꯁꯨ ꯑꯆꯧꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗ ꯂꯩꯕꯅꯤ ꯍꯥꯏꯕꯁꯤꯗ ꯄꯥꯡꯈꯛ ꯑꯣꯏꯔꯕꯅꯦ
Sidisida Narendra Damodar Das Koi Modi Maza Kam Kanto Nupano, Matiksa Nupano. India ki Prime Minister with Matiksa Nupara. Kayan Joko Kaka Hang Masu Yadana 1950 Poko Nupamani Sa Yon Manupamagi Masana Panin. Adu 1960 da Mahakna like the Machapakansi da Matamdu da Taiga Sut Kapulaga Saleko. 1960 da Tai Punba Sut Punba Hypase Yamla Mumdura Magi Lamda Leriba Gujarat Leriba Imung Magi Leriba Machimano Manga my Mama Mapa Adugi building do ground plus 1 Adu Tagrima 1960 da Dolan Sabangam by Imung Dubo Lai Mundera Ma Chayola Hore Chadikam one yolong game could count there. Asibo photos of Mode Narendra Damodar Modina Zion very high Javatari. Adu Gujarat ki Prime Minister, sorry, Chief Minister ordering it up. India quite have a digital camera. Quay Matam 1988-89 ago. I have launched over the Mapai. Malaysia, Singapore, Quay Egypt, Cairo, Gumago. Adagi Washington DC, Adagi France ki Quay labor from Toano Pazavis in the camera Kapaka and Magi photo, ma'am, Quay Upangi, Quay Modi Zigi. Adu Mutung the Mazu Minister Wagre. Kuanamu 2014 da Quay politics Hajavatari. Politics Habity, the same Hakan India Cho politics Samley. India Cho politics the Kanana control to be Senjo Pibasina, Kanano, Adani, Ambani, Hindujas, Mittals, Bela, Goenka, Natro. Aduna have not in travel. Aduna Moji Tika also Pangis there. Aduna Kingmakers in the BJP party Sogole. Mwina Vodka Hale, India other Senadumut. The kind of Changan Kotana power play to government Mwina Seme. BJP Pate happened to Hajista. BJP Toanba Atal Bihari Bas by Wena. Freedom fighter Wena. BJP Toropo candidate Moidi statesman. Politician as you can Lego. Aduna Makoina Toropakan the Sonia Gandhi, the Minaga, Karim Navakans, the Angi Amapangi, Pirangi, Gorini, and Minta Uni Company, all of them in the Agin and Sana Mina take and have a cans the Akogi in the TV reporter, Rasdip Sadesign Howling, the lower interview the Manahange. Nendamo sorry, Magi, Matang Joting Warinico. Other Swaintonaga, Miamaga, Sumana Hainava, the Pim, the Gasmana Habiba, the Palestine Korean Kai Mind of Hosiam Hainadina, and do you put to Pazara. Passpatu political family of the Oma Nupiamini Adu Manapan Lanta, so you can always mass it, vote her out of power. Not wrong. Congress Palm Day, both of the bureau, BJP Tabio, Adu AB Bas Pine Hive, other Tom Tokena. I might have talked politics. I see a mind on a Kananava, Mingon the standard of what was behind the pay. Other Pazidrau, the Padui, Mong Magimato, Adagi Magi, hiding Mo Haimiam, Yam Lem Hive. Adu ko ni kai kumne ko BJP oi tagus adu bu zilai ba makhata wa than di kai hadno hangre ko gi black money lotion ngani habu gumba lori bra mapan dagi black money puthoki me amdu purani India da leba black money sing su declare to huram du declare to hoya bana huram de phadong no to black tom ta de mon sai pi dong to adu to de adu mathakta Akogi Semilon Camp Chahole India. Yes. Was it growth ladies only? I mean, Simon Pane. Okay. Sorry, I mean, Simon Pane, the Sai Pachane Aduga, Akogi Surface Transport Minister Haitarego Magi Masanapa Ani, was it petrol E20 and Koi Yaleva, ethanol 20 and Yaleva, Adumba, Kangu Muani 64% growth. Ataina industry ki chakot pagai ji chahim the 14% kumba 15% kumba ni ko ada moi di humpu ja hole ada kai no political backing na tanto ami sai machana pana adu ade je sai machana adu ade him kan je ram gina lai tongan ma mai tongan mo ji ki hariba political successive de BCCI ki kana na oi akoi gi je sai machana pana oi na tro adu gi pot sing je la kan ji India gi monopoly je Makuina Parakansi, Senjo Pai, Karlakansi, Akogi, Chen Taleva, Adumba, political party, leader Hajavatari.
ꯑꯗꯨꯁꯨ ꯀꯌꯥꯝ ꯂꯤꯡꯕ ꯂꯤꯗꯔꯅꯣ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯗ ꯄ꯭ꯂꯦꯟ ꯄꯥꯏꯕ ꯀꯥꯟꯗ ꯃꯃꯥꯡꯗ ꯀꯥꯞꯊꯈꯤꯕꯗꯣ ꯁꯤꯕꯨ ꯁꯦꯝꯗꯤ ꯐꯩ ꯅꯨꯄꯥꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗꯕꯨ ꯑꯩꯅ ꯈꯪꯖꯕꯗ ꯑꯩꯈꯣꯏꯒꯤ मासे टेलीविजन की इंटरव्यू लवे नरेंद्र मोदी के अद माना हायो अखोई नुमित्तो याम नोंग याम मंगे लचिन याम नोंग याम खाए को अदुना मदु कानाब खर लेसिने माइसे करी कानाब नो हंगे पाउमिद नोंग चुरगा नुंदांग ओइतागदि प्लेन दो उ फंगरोइसिने माइसे अदुना आइना पाकिस्तान दा हुजिक हाइबा प्लेन दो पाइसनना बाइना हाइगिबनि हाइना मागी हिंदी मरम दा हायो अदे प्राइम मिनिस्टर ना रेडर की अखोई टेक्नोलॉजी वो खंग भाई लूद्रो अल सोमदना माना है अखोई फकीरनी अदुम खौजो पाए याला चखिनी कैनको अल सोमदना लुपा लाम सिंग फुबी बस अनो उपिदे माई फिरोन क्याम क्याम नान मन मान चलेसो BMW क्रो ट्राम पीब BMW मान तोंग से इंडिया सांग मोदेगो मेरा भारत मान याद्रिबो BMW की आर्मर कार बु पुथोंगमजे अतागदि हुजिगे हाइबा LPG की ममन होंगनी होंगे फजन नत्रो अदगे पेट्रोल की ममन हंदनी काइनको अखोई अंगाव सिंग लावरसे लुपा 30 वादा हंदनी काइन ठिकाना मसान पाना पाइले अदु तागदि इंडिया जे मोइ साने मो साने हाइबनि साने द अखोई लेबा महासोय सिंग हाइताने अखोई सो कॉल MLAs एंड मंत्रीज एंड अदु दा हाइजब तारे हुम अखोइना सेन खर अखोइना लौ हाइदोरा नत्रगा अखोई इमुंग मनुंग काना बोइदोरा नत्रगा लेकाई नुवाइजब ओइदोरा नत्रगा सी मीसी मतुंग इलौतागदि आइजु कितंग गुंदा हो यानी हाइगेरा मतंग साब कांदा इचा थवा हापो यानी हाइब्रा अदुई पोतु येंग कांदा अखोई MLA नुंगमेले सागाई नतई ओइबा बिबाई फंग फियम दम अखोई लोइना जब खलेको मसी जु मणिपुर चनबी मने अदुगी चनबी द लोइना जरुबा MLA मंत्री म्याम दु ngasi मखोई लेंगाक सासन तोयना हाइबदो हाइतबदगी हुजिक करी ओरे प्रेसिडेंट रूल 21st century दबु अखोई हुजिक लेरिबा PR मणिपुर ख्वाइ यामना अखोई चेथिंग फंगाबा अदु मुखुनाइ सिदबु अखोई इसाना इरोमदोम लेप्सर कांसदा इसाना इसागी मीसिंग खंगलगाना थागलो हाइबसिदा अखोई ngasiबु अदु मतिक चाना पांगथोपंग ngamdre नोइना खलिबा म्युचिंगसे फेल ओरे अदुना आइना तौनी हाइन मिस्टर गवर्नर मिस्टर बाला सिलाइस अदु नतो करी पॉलिटिकल मैंडेट नोन मोन पीरिसे अखोइना सोइतोरगा नखोइना हाइगिब्रा नंग अखोई खुबि सोइ पिर कांदा मिस्टर बालाना से अखोई लाकांदा लेंगा पियोन नतेदा अखोई लेंगा पसिंग से मतिक चादबदगी अखोइना मतिक चाना लेंगा हाउदबदगी मई चाप कनमंग हमौदबगी अदुबु मई चाप कनमंग हमौदे हाइदनसु ख्वादी का चो फायर सर्विस लेसिदी मिस्टर मोदी की मनाक लेनी मिस्टर अमित शाह माक लेनी नुमितुदि तांग मयाम निंजंग बेब्रो खंगदे अखोई एरोप्लेन पुगाई पाय कांसिदा मे 3 की मतुंग तांग मरी मंगा से एरोप्लेन पाय सुंगे लेतिने का हाइनरो अदु एरोप्लेन पर WT प्रोग्राम नत्रगा चू मई न तो कई प्रोके मिनरल वाटर प्रोग्राम सिपाही ngatan तो पयदो सिपाही क्यानो 70,000 to 80,000 अदु मिसिंग तांग मंगा दा केदौ लेगे कई मरम गिनो चेकोन दा अखोई रैपिड एक्शन फोर्स की हाइब्रिड CRPF दा मचू हिगो कांगोगा सेला लकांसदा अखोई कबुई की दुकान अमा फम्बना मैते पांगल अमा फम्बा अदुगुम दुकान अमा मई थाबदा चेनबदा फारे कइनो मोय केदौरगे मोय मथौदु मणिपुर मई चाकपदु मुथतनबाइन लाइब्रा मियाम की पुनसिंगा नबाइन लाइब्रा नत्रगा बीफ योनबा मैते पांगन की दुकान अमदा मई थाबा लाइरो आई हाजि नबनदेगो गूगल तो अमते यिंबो अखोई की लेबा अखोई की कनो यंगबिरिबा पाउ कनो सिंगनसु वीओ सिंगनसु खुत्तो लो यंगाबना आइन ngangjere wai chin thi ban da thi de right mi tholokani hojita khabar phangdabdi adu online ni phangne learning point akoina hujik Mr. Narendra Modi na Manipur lakani je kedaw laktu lake laura akoi haiju haibi mathau gu ta de adu akoi gi khangje ba kan di mana hai handaki 79th Independence Day nimit ta koina magi ex ta magi wahayema public ta India gi leba mufum sing sidagi miyamna aingonda hainingba Independence Day ki ai wa ai speech da nganga da wai sing sida miyamna apam khara aingonda suggest tawiro ada ai haijage si timing sida suggest tawu ta timing la mai mang tai khang da bravo mamang ga sai mai du akoi gi miyamna ga ha pa ngai da bravo as oza Modi nang nei mamang chai do
ꯑꯩꯈꯣꯏ ꯃꯩꯅꯦ ꯅꯪ ꯅꯌꯨꯝꯅ ꯆꯥꯏꯗꯣ ꯅꯪ ꯅꯌꯨꯝ ꯅꯠꯇꯕ꯭ꯔꯥ ꯑꯗꯨ ꯍꯥꯏꯕ ꯉꯥꯏꯕ꯭ꯔꯥ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅꯦꯅ ꯇꯧꯔꯤ ꯐꯤꯕꯝꯗꯨ ꯆꯠꯅꯔꯤꯕ꯭ꯔꯥ ꯑꯗꯣ ꯁꯣꯝꯗ ꯃꯌꯥꯝꯅ ꯃꯈꯣꯡꯗ ꯀꯣꯟꯗꯒꯤ ꯇꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡꯒꯤ ꯑꯣꯔ ꯃꯩꯇꯩ ꯃꯆꯥ ꯈꯛꯇꯁꯨ ꯅꯠꯇꯦꯅꯦ ꯑꯣꯜ ꯁꯣꯔꯠꯁ ꯑꯦꯚ꯭ꯔꯤꯊꯤꯡ ꯃꯌꯥꯝꯁꯤ ꯊꯣꯛꯂꯛꯑꯀꯥꯟꯁꯤꯗ ꯍꯌꯦꯡ ꯇꯧꯕ ꯀꯥꯟꯁꯤꯗꯗꯤ ꯃꯤꯠ ꯅꯥꯕꯗꯤ ꯌꯥꯝ ꯌꯥꯎꯅꯦꯕꯀꯣ ꯑꯗꯨ ꯑꯩꯈꯣꯏ ꯃꯣꯏ ꯆꯥꯝꯃꯉꯥ ꯑꯃ ꯆꯅꯤ ꯑꯃ ꯄꯤꯔꯀꯥꯟꯁꯤꯗ ꯆꯦꯡ ꯈꯔ ꯄꯤꯒꯦ ꯈꯣꯠꯀꯦ ꯅꯠꯇ꯭ꯔꯗꯤ ꯆꯦꯡ ꯐꯪꯉꯣꯏ ꯀꯥꯏꯅ ꯈꯔ ꯊ꯭ꯔꯦꯠ ꯇꯧꯕꯤꯕ ꯈꯔ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯃꯅꯨꯡꯁꯤꯗ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯗꯨꯗ ꯍꯦꯟꯅ ꯐꯦꯁꯤꯂꯤꯇꯦꯠ ꯇꯧꯕ ꯑꯗꯨꯕꯨ ꯃꯥꯏꯈꯨꯝ ꯎꯞꯄ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯈꯨꯝ ꯎꯞꯄ ꯃꯤ ꯃꯌꯥꯝꯁꯨ ꯌꯥꯎꯔꯝꯃꯣꯏ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨ ꯀꯨꯞꯅ ꯌꯦꯡꯉꯤ ꯀꯅꯥꯅ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤꯁꯤ ꯀꯅꯥꯅ ꯐꯤꯛꯁ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯋꯥꯏꯅꯤ ꯀꯣꯝꯅ ꯈꯛ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯣꯗꯤ ꯅꯣꯔꯣꯛ ꯆꯠꯂꯣ ꯁꯤ ꯂꯥꯛꯄꯩ ꯗꯔꯀꯥꯔ ꯂꯩꯇꯦ ꯍꯥꯏꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯍꯥꯏꯕ ꯀꯥꯟꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯁ꯭ꯇꯦꯞꯇꯤ ꯀꯔꯤꯅꯣ ꯁꯤꯁꯨ ꯋꯥꯍꯪ ꯑꯃ ꯅꯠꯇ꯭ꯔꯣ ꯀꯔꯤꯒꯤꯅꯣꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯦ ꯃꯣꯏꯅ ꯂꯨꯆꯤꯡꯉ ꯆꯠꯂꯤꯅꯤ ꯃꯣꯏꯗꯤ ꯑꯦꯠꯂꯤꯁ ꯑꯃꯅ ꯀꯩꯅꯣꯅꯤ ꯅꯣꯟ ꯁ꯭ꯇꯦꯠꯅꯤ ꯕꯠ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯃꯤꯌꯥꯝ ꯃꯥꯡꯗ ꯐꯣꯡꯅ ꯑꯩꯈꯣꯏꯒꯤ ꯑꯔꯨꯕ ꯃꯇꯝꯗ ꯂꯣꯏꯅꯃꯛ ꯂꯨꯆꯤꯡꯉꯒ ꯂꯥꯛꯏꯕ ꯑꯗꯨꯒꯨꯝꯕ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯉꯥꯛꯇꯅꯤ ꯃꯤꯌꯥꯝꯅ ꯍꯪꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯤꯗꯤ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤ ꯃꯤꯁꯤꯡꯁꯤꯅ ꯀꯔꯤꯅꯣ ꯋꯥ ꯉꯥꯡꯇ꯭ꯔꯤꯁꯤ ꯀꯔꯤꯅꯣ ꯀꯔꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯂꯩꯒꯦ ꯏꯟꯇꯦꯟꯁꯟ ꯂꯩꯒꯦ ꯅꯠꯇ꯭ꯔꯒ ꯃꯣꯏꯁꯨ ꯀꯩꯅꯣ ꯑꯩꯅ ꯋꯥꯔꯤꯕꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯪꯒꯔ ꯖꯦꯅꯦꯔꯦꯁꯟ ꯍꯥꯏꯖꯕ ꯇꯥꯔꯦ ꯅꯦꯄꯥꯜꯗ ꯇꯧꯔꯤꯕꯁꯤꯡꯁꯤꯗꯒꯤ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯄꯔꯥ ꯑꯃ ꯇꯝꯐꯝ ꯊꯣꯛꯄ ꯍꯥꯏꯕ ꯑꯥꯔꯊꯗꯤ ꯃꯈꯣꯏꯗ ꯏꯟꯇꯔꯅꯦꯠ ꯃꯨꯊꯠꯀꯈꯤꯕ ꯋꯥ ꯅꯠꯇꯦ ꯃꯈꯣꯏꯗꯤ ꯍꯧꯖꯤꯛ ꯉꯁꯥꯏ ꯍꯥꯏꯔꯤꯕ 3 ꯇꯥꯌꯔ ꯁꯤꯁꯇꯦꯝ 3 ꯋꯤꯟꯗꯣ ꯁꯤꯁꯇꯦꯝ ꯑꯃ ꯑꯣꯂꯤꯅ ꯑꯃꯨꯛ ꯑꯣꯏꯅꯤ ꯑꯃꯅ ꯑꯃꯨꯛ ꯑꯣꯏꯅꯤ ꯑꯍꯨꯝ ꯃꯣꯏ ꯃꯊꯪ ꯆꯠꯅ ꯂꯩꯀꯥꯟꯗ ꯅꯪꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯨꯛ ꯑꯣꯏꯔꯣ ꯅꯪꯅ ꯑꯃꯨꯛ ꯑꯣꯏꯔꯒꯦ ꯃꯊꯪ ꯑꯃꯨꯛ ꯑꯣꯏꯔꯒꯦ ꯀꯥꯏꯅꯀꯣ ꯑꯩꯈꯣꯏ ꯄꯤꯕꯥ ꯐꯪꯒꯤ ꯇꯥꯏꯞꯇ ꯑꯗꯨꯒꯤꯗꯣ ꯋꯥꯔꯛꯇꯅ ꯃꯤꯌꯥꯝꯒꯤ ꯌꯣꯛꯈꯣꯛꯂꯥꯟ ꯎꯇꯨꯞ ꯄꯥꯏꯔꯀꯥꯟꯁꯤꯗ ꯁꯤꯔꯅꯦꯅ ꯊꯣꯛꯄ ꯉꯝꯕꯩ ꯑꯗꯨ ꯃꯊꯧꯅꯥꯗꯣ ꯃꯣꯏꯒꯤ ꯅꯦꯄꯥꯂꯤꯁꯤꯡꯁꯤꯒꯤ ꯃꯈꯣꯏꯒꯤ ꯒꯨꯈꯥꯒꯤ ꯂꯩꯔꯤꯕꯁꯤꯡꯁꯤꯒꯤ ꯊꯧꯅꯥꯗ ꯑꯩꯈꯣꯏꯅ ꯑꯩ ꯏꯁꯥꯃ ꯑꯣꯏꯅꯗꯤ ꯌꯥꯝ ꯊꯤꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯋꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯒꯤ ꯆꯞ ꯆꯥꯕ ꯔꯤꯐ꯭ꯂꯦꯛꯁꯟ ꯑꯃ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯗ ꯇꯝꯕ ꯌꯥꯏ ꯑꯁ ꯑꯗꯨꯅ ꯗꯤꯞ ꯁ꯭ꯇꯦꯠꯅ ꯊꯣꯛꯍꯟꯕꯅꯤ ꯑꯗꯩ ꯏꯟꯗꯤꯌꯥꯅ ꯊꯣꯛꯍꯟꯕꯅꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯄꯤꯌꯨ ꯌꯦꯁ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁ ꯅꯩꯅꯕꯗꯤ ꯂꯣꯏꯕꯁꯨ ꯅꯥꯔꯣꯏ ꯃꯅꯤꯄꯨꯔꯗ ꯑꯗꯨꯒꯤ ꯀꯝꯄꯤꯇꯦꯟ ꯑꯣꯏꯕ ꯃꯤꯁꯨ ꯀꯌꯥ ꯂꯩꯇꯦꯅ ꯈꯜꯂꯦ ꯑꯩꯅ ꯈꯟꯖꯕꯗꯀꯣ ꯑꯗꯨꯕꯨ ꯃꯔꯨ ꯑꯣꯏꯔꯤꯁꯤꯗꯤ ꯈꯨꯗꯛꯀꯤ ꯅꯪꯒꯤ ꯀꯝꯐꯣꯔꯠ ꯖꯣꯟꯗꯩ ꯊꯣꯛꯂꯛꯀꯥꯟꯗ ꯁꯤ ꯃꯇꯥꯡꯁꯤ ꯋꯥ ꯉꯥꯡꯉꯛꯑꯣ ꯍꯥꯏꯕ ꯑꯗꯣ ꯑꯩꯅ ꯃꯌꯥꯏ ꯐꯝꯃꯀꯥꯟꯗ ꯍꯩꯄꯥ ꯁꯥ ꯂꯩꯒꯦ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯔꯛꯀꯅꯦꯕ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦꯅꯀꯣ ꯀꯩꯅꯣ ꯅꯒꯨꯟ ꯈꯪꯒꯦ ꯇꯣꯡꯕꯨꯡ ꯆꯔꯨ ꯀꯧ ꯂꯥꯛꯑꯣꯗꯣ ꯑꯩꯈꯣꯏ ꯌꯦꯡꯗꯕ ꯅꯠꯇꯦ ꯎꯗꯕ ꯅꯠꯇꯦꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯖꯦꯅꯦꯔꯦꯁꯟ ꯑꯅꯧꯕꯁꯤꯅ ꯈꯥꯔꯕ ꯃꯤꯁꯤꯡꯁꯤ ꯌꯦꯡꯅꯤꯡꯗ꯭ꯔꯦꯅ ꯊꯣꯛꯂꯛꯄ ꯈꯥꯔꯕ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯁꯤ ꯌꯦꯡꯅꯤꯡꯗꯦꯅ ꯊꯣꯛꯂꯛꯄ ꯄꯦꯜꯂꯦꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯃ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯃꯁꯨ ꯂꯩꯀꯣ ꯑꯗꯨꯕꯨ ꯅꯦꯆꯔꯦꯂꯤ ꯃꯗꯨꯅꯤ ꯑꯩꯈꯣꯏꯅ ꯚꯥꯏꯂꯦꯟꯁ ꯏꯟꯁꯥꯏꯠ ꯇꯧꯁꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯋꯔ ꯀꯔꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯋꯔꯅോ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯇꯤ ꯑꯩꯈꯣꯏꯅ ꯏꯁꯥ ꯈꯟꯖꯕ ꯉꯝꯃꯤꯅꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯍꯥꯁꯤꯡꯁꯤꯅ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤꯗꯤ ꯑꯩ ꯊꯣꯔꯛꯄ ꯊꯝꯗ꯭ꯔꯦ ꯑꯍꯜ ꯂꯃꯟꯁꯤꯡ ꯊꯥꯖꯕ ꯀꯩꯁꯨꯝ ꯀꯟ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯎꯄꯥꯏ ꯂꯩꯔꯣꯏ ꯍꯥꯏꯗꯤ ꯍꯨꯏꯒꯤ ꯃꯃꯩ ꯀꯣꯟꯈꯤꯕꯁꯦ ꯑꯩꯈꯣꯏ ꯆꯨꯝꯊꯣꯛꯄꯗ ꯌꯥꯝ ꯋꯥꯏꯑꯅ ꯍꯥꯏꯖꯕꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨ ꯆꯨꯝꯊꯣꯛꯅꯕꯗ ꯃꯤ ꯃꯌꯥꯝ ꯂꯩꯔꯤꯕꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯀꯌꯥ ꯊꯝꯖꯗꯦ ꯑꯦꯁ ꯑꯦꯟ ꯑꯣꯕꯖꯔꯚꯔ ꯕꯠ ꯐꯣꯔ ꯗ ꯌꯨꯠꯁ ꯑꯅꯧꯕ ꯂꯥꯛꯏꯕ ꯌꯨꯠꯁꯤꯡꯁꯤꯅꯗꯤ ꯃꯈꯣꯏꯅ ꯅꯦꯄꯥꯜ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯏꯒꯦꯔꯥ ꯑꯃꯒꯤ ꯃꯣꯗꯦꯜ ꯂꯧꯔꯀꯥꯟꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯣꯗꯤ ꯂꯥꯛꯀꯦꯔꯥ ꯂꯥꯛꯑꯣꯏꯔꯥ IDPꯁꯤꯡꯁꯤꯒꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯕ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯪꯒꯥꯕꯒ ꯂꯥꯛꯄꯗ ꯀꯩꯗꯧꯗꯣꯏꯕ ꯂꯥꯛꯀꯦꯔꯥ ꯗꯦꯜꯂꯤ ꯁꯪꯒꯥꯕꯒꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯍꯨ ꯀꯦꯌꯔꯁ ꯋꯤ ꯗꯣꯟ ꯀꯦꯌꯔ ꯑꯗ ꯀꯦꯌꯔ ꯇꯧꯗꯨꯗꯤ BJPꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯣꯏꯕ ꯀꯥꯡꯕꯨꯗꯨ ꯈꯛꯇꯅꯦꯕ ꯑꯗꯣ ꯍꯌꯦꯡ ꯌꯦꯡꯅꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯣꯗꯤꯒꯤ ꯚꯤꯖꯤꯠ ꯗꯁ ꯅꯣꯠ ꯃꯦꯛ ꯑꯦ ꯗꯤꯐꯔꯦꯟꯁ ꯏꯟ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯍꯧꯖꯤꯛ ꯂꯩꯒꯗꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯄꯤꯒꯦꯔꯥ ꯄꯤꯔꯣꯏꯔꯥ ꯃꯊꯧ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤ ꯆꯥꯎꯈꯠꯅꯕ ꯑꯃꯗꯤ ꯏꯔꯣꯝꯗꯣꯝ ꯂꯦꯞꯄ ꯉꯝꯅꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯁꯦꯝꯒꯠꯄ ꯑꯃꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯊꯣꯠꯁ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡ ꯐꯖꯕ ꯃꯑꯣꯡꯗ ꯒꯥꯏꯗ ꯇꯧꯕ ꯃꯈꯣꯏꯗ ꯂꯥꯟꯕ ꯂꯝꯕꯤꯗ ꯆꯠꯇꯅꯕ ꯑꯗꯨꯒꯨꯝꯕ ꯂꯝꯖꯤꯡꯕ ꯃꯇꯝ ꯑꯃ ꯑꯣꯏꯔꯦ ꯃꯣꯗꯤꯒꯤ ꯚꯤꯖꯤꯠꯇ ꯀꯩꯁꯨ ꯗꯔꯀꯥꯔ ꯂꯩꯇꯦꯅ ꯈꯜꯂꯦ ꯀꯃꯥꯏꯅ ꯊꯝꯖꯒꯦ ꯐꯖꯅ ꯊꯝꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯚꯤꯖꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯦꯟꯅ ꯌꯥꯝꯅ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤ ꯊꯥꯖꯕꯗꯤ ꯋꯥꯠꯄꯒꯤ ꯄꯣꯠꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯃꯥꯡꯊꯛꯇ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯇꯥꯕꯤꯈꯤꯗꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯂꯩꯔꯕꯅꯤꯅ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯑꯩ ꯃꯊꯪꯁꯦ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯖꯣ ꯋꯤꯃꯦꯟꯁ ꯐꯣꯔꯝ ꯑꯣꯐ ꯗꯦꯜꯂꯤ ꯑꯃꯗꯤ NCRꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯅꯤꯄꯨꯔ ꯚꯤꯖꯤꯠꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯋꯦꯜꯀꯝ ꯇꯧꯕꯒꯤ ꯄꯣꯠ ꯑꯃꯈꯛꯁꯨ ꯃꯈꯣꯏꯒꯤ ꯄ꯭ꯔꯦꯁ ꯅꯣꯠꯇ ꯐꯣꯡꯗꯣꯔꯛꯄ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯄꯤꯜꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯗꯨꯃꯛ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟꯁꯤꯗꯃꯛ ꯁ꯭ꯇꯤꯛ ꯇꯧꯔꯒ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯚꯤꯖꯤꯠꯁꯤꯅ ꯑꯩꯈꯣꯏꯗꯤ ꯃꯈꯣꯏꯗ ꯖꯁꯇꯤꯁ ꯑꯃꯈꯛ ꯐꯪꯉꯒꯗꯕ ꯑꯩꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯄ ꯌꯥꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯂꯩꯕꯒꯤ ꯋꯥꯐꯝꯗ ꯐꯣꯡꯗꯣꯔꯛꯄ ꯑꯗꯨꯒ ꯃꯃꯥꯡꯊꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟ ꯇꯧꯅꯈ꯭ꯔꯕ ꯃꯇꯨꯡꯗ UPFꯀꯤ ꯁ꯭ꯄꯣꯛꯁ ꯄꯔꯁꯟꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯗꯤꯃꯥꯟꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯄ ꯄꯣꯖꯤꯇꯤꯚ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯄꯒꯤ ꯄꯣꯠ ꯑꯃꯈꯛꯇ ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯣग ꯇꯧꯅꯕꯒꯤ ꯄꯣꯁꯤꯕꯤलिꯇꯤ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯚꯤꯖꯤꯠ
ꯇꯧꯒꯅꯤ ꯍꯥꯏꯔꯤꯕꯒꯤ ꯄꯣꯠꯁꯤꯗ ꯃꯈꯣꯏꯗꯅ ꯀꯔꯝꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯑꯝꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯤꯡꯗꯨꯅ ꯀꯔꯤ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯑꯝꯕꯒꯦ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯁꯨ ꯍꯧꯖꯤꯛꯃꯛꯁꯤ ꯅꯨꯡꯅꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠ ꯑꯃꯈꯛꯁꯨ ꯂꯩꯔꯤꯕꯅꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯅꯤꯄꯨꯔ ꯚꯤꯖꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯌꯦꯡꯕꯤꯌꯣ ꯑꯣꯖꯥ? ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯆꯠꯀꯦꯔꯥ ꯃꯅꯤꯄꯨꯔ ꯂꯥꯛꯀꯦꯔꯥ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏ ꯍꯥꯏꯖꯔꯦꯀꯣ ꯑꯦꯖ ꯑꯦ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯣꯏꯅ without irrespective of any caste or religion ko kam yengdebida manipur je punni yengkan sida khunna bu atopa atop phutsa me am le ko naga me am le kabui le mede pangan me am le ade madu ki common interest lo udawne ana phuru ngo ting yengna kan sida koina adunia dane hai udi yad le ko moju moin thokpa ko ju koin thokpa sama na dro ko to je koina thoi bu thodok sibu kana an thon mono adu chau ta ga di wari jam sang khane mokok tong adu ko jitung la je kan de ta ja koin tawishna nawe man ki baat taning re kana radio ko thugai na koi kana da modi mang re kana koi poster ga thet na khotna madu lo ma koi gi manipur gi miyam hajau ta ko hujiti i jiga phamning ra natraga ke to kha to no ga khang le to ai budi le na ko ngangum thokpa ngang ta ba da haum thokun ha ta ba kos ngasai mo hajagre kokomi di moi thogum thokre ko expect to go hanzo sumai son to tong male adu pakata di kari kamai thulak akhoi da na he pen ri ba ho ha birim ba ko lei ri ba ko hing na siri ba idp sidi ya nuai le bijala natraga tasengna akhoi kem hajar roi akhoi wa ba gi pangkai sida kham theng yore aduna ngasi nong ma chara cha bo khona ba wa re aduna akhoi matam protest ki matam leite kaina haibra ngasi dana pham ta ga di kai yoloni haibu mpor oibra senmi lon di zero chakre bai thuai be me senmi lon ji kamai hotu manipur gi miyam na nungai ha mi lo yor bai senjau pai ba hana gi landed oiba amadi akhoi gi sanai sa masan cha ba kang wi di khangre adu le yam ayamba 95% haidura adu and more 99 mo habiro adu ka mo sing loi wari irrespective of all communities hajaba tare ko adu oitaragadi hoje akoi je kai film da leri have ishan su bhap ta jadre sonal miyam na nga la kan je Narendra Modi adu to ya to BJP ga adu ne ka loi nga ma kan la ani ha kan miyam jong tu bin nong lei kan ni ko akoi ai ju yeng je as an observer journalist ai ju observe to du natro ara kana na kai hare ke hoje kan ma la pa kan kai du ge have civil organization ma te kana thulai kai hare ke akoi ju yeng ne yeng dam te sri adu na kai hare ke sri adana du kai hare ke ha do akoi ju bun ne yeng ne because Mokoigi as leaders of our community as for Akoigi front labor adugum haitar luchingba leader ne hajariba adugma mio singdu kadawurage sine ko haning ista kai no haba kan chumme moi hai ko se ko to hai ro kana ko to la ko yang wa le kana hai yes ka ju kai di atar solo chali ba lambi di adugi miyang with them tene hai na Akoigi kathu aba khom mana trau si khom mi halak to ta ga di som je ke to ge ha bi wangam sang oi ro yaning bra ja hang bia wo phung na trau si som ni ke to ge som ke kana wai sana bi ro ge som yo halo na kai ming di pan de nai ju ba adu aina hai je mi am khang bi am ni adu na adu pot da direction ma ge ka ju kai de ko adu ta ga di ai la ni point di lewa ki interest thau to ne ta di lewa ki interest thau to yo langai ki interest thau to ne lanai interest thau to ko ju kai de lanai ju to bi ko su kai de adu khunai gi ming da lanai gi sum to get ta ga di adu pot de sometimes akoi ju yeng ma warak pi ya ha ne ana miyam se so apang gi ta sum sin ta ga di accountability is not only the government but hujikil leiba kanano haiba kan ja akoi manipur miyam bul lusinga puriba akoi tongan ba organizations miyam le ming pan ra ju ya re ko adu gi kangu sing si akoi ju yeng ni kup na hai ja ta di manipur miyam sum yengi hotel lo ngana ya ta ne hoi ibung mo na ta ngana ya ta ne pin da gi kholong mayam le si kholong mayam le no mo kai throk bu mi ta de ya amna bera ta bu mi matam shu yok pe ya khale adu yok tab di wo shnu ko an corrective oi isa da gi howa changes khara hobi ra kan chi da tawum thopa ka tawbiu akoi ju yeng ma da wa ba ya wa le nakong su ngang ni tv su ngang kan akoi nakong da gi akoi gi i ta ko film da le re ko ala yeng da mi myam si leng ni ai jum u kan da no tv no jai thuli sing di yeng tam loi ga ha mi yo yo ko ngai mo du mo
ꯀꯩꯅꯣ ꯇꯧꯗꯕꯅꯤ ꯀꯥꯏꯅ ꯌꯥꯁꯨ ꯌꯥꯅꯤꯡꯉꯦ ꯀꯩꯅꯣꯗ ꯌꯥꯝ ꯍꯩꯄꯥ ꯁꯥꯕ ꯑꯗꯨꯝ ꯌꯥꯎꯕ ꯄꯣꯠ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯒ ꯉꯥꯡꯒꯗꯧ ꯇꯥꯏꯃꯤꯡꯗ ꯉꯥꯡꯗꯕꯤ ꯉꯥꯡꯕ ꯇꯥꯏꯃꯤꯡꯗ ꯉꯥꯡꯍꯜꯂꯛꯄꯤ ꯂꯤꯂꯥꯒꯤ ꯗ꯭ꯔꯃꯥ ꯃꯥꯜꯂꯀꯥꯟꯁꯤꯗ ꯂꯩꯁꯤ ꯂꯩꯊꯣꯟ ꯍꯥꯞꯄ ꯀꯥꯟꯁꯤꯗ ꯊꯦꯇꯔꯤꯛꯁ ꯍꯥꯞꯄ ꯀꯥꯟꯁꯤꯗ ꯃꯤ ꯈꯔ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯔ ꯀꯥꯟꯁꯤꯗ ꯌꯥꯝ ꯃꯥꯜꯍꯟꯕ ꯃꯤ ꯈꯔꯁꯨ ꯂꯩꯌꯦꯕ ꯃꯤꯡꯗꯤ ꯄꯟꯖꯔꯣꯏꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯣꯏꯁꯤꯡꯗꯨ ꯀꯥꯏꯖꯈ꯭ꯔꯒꯦꯕ where are the academics where are the civil society organizations where are the leaders of our society ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯁꯤꯒꯤ ꯂꯨꯆꯤꯡꯗꯣꯏ ꯃꯤꯁꯤꯡꯗꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯥꯟꯇꯅꯕꯨꯗꯤ ꯍꯥꯏꯕꯤ ꯌꯥꯝ ꯐꯖꯕ ꯃꯑꯣꯡ ꯑꯃꯗ ꯁꯤꯅꯤ ꯆꯨꯝꯃꯤ ꯌꯦꯁ ꯌꯥꯅꯤꯡꯉꯦꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯄꯤꯁꯐꯨꯜ ꯄ꯭ꯔꯣꯇꯦꯁ ꯑꯣꯏꯕ ꯇꯧꯐꯝ ꯊꯣꯛꯄ ꯄ꯭ꯔꯣꯇꯦꯁ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯩ ꯆꯥꯛꯍꯜꯂꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯁꯤ ꯍꯤꯡꯅ ꯁꯤꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯂꯥꯛꯑꯀꯥꯟꯁꯤꯗ ꯉꯥꯡꯗꯣꯏꯕ ꯋꯥꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯦꯕ ꯉꯥꯡꯗꯨ ꯇꯥꯁꯨ ꯃꯊꯧ ꯇꯥꯔꯤꯕ꯭ꯔꯥ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯆꯨꯝ ꯈꯔ ꯆꯥꯅꯅꯕꯒꯤ ꯈꯔ ꯇꯧꯅꯕꯒꯤ ꯏꯀꯥꯏꯕꯒꯤ ꯄꯪꯈꯩ ꯂꯥꯟꯕ ꯑꯩꯈꯣꯏꯒꯤ ꯋꯥꯡꯃꯗ ꯂꯥꯟꯈꯤꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯍꯌꯦꯡ ꯇꯥꯡ 19ꯗ ꯌꯦꯡꯕꯤꯌꯨ ꯊꯣꯛꯂꯛꯀꯅꯦꯕꯀꯣ ꯑꯗꯨꯗ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕꯁꯦ ꯀꯅꯥꯅꯣ ꯊꯣꯛꯂꯛꯏꯁꯤꯡꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯣꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯀꯅꯥ ꯊꯣꯛꯀꯦ ꯌꯦꯡꯅꯦꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗꯗꯤ ꯑꯁꯤꯒꯤꯅꯦ ꯅꯣꯏꯁꯨ ꯌꯦꯡꯉꯨ ꯌꯥꯏ ꯀꯩꯅꯣ ꯑꯗꯨ ꯌꯦꯡꯉꯨ ꯂꯩꯀꯥꯏ ꯀꯅꯥ ꯊꯣꯛꯀꯦ ꯌꯦꯡ ꯌꯥꯏꯕ ꯑꯁꯤ ꯃꯤꯁꯤꯃꯗꯤ ꯚꯥꯞ ꯇꯥꯔꯦ ꯃꯔꯩꯕꯥꯛꯀ ꯃꯁꯥꯒ ꯌꯦꯡꯅꯕ ꯀꯥꯟꯗ ꯃꯁꯥꯒꯤ ꯊꯣꯛꯆꯕ ꯃꯤꯅꯦ ꯍꯥꯏꯕꯗꯨꯃ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕ ꯑꯗꯨꯕꯨ ꯃꯤ ꯃꯌꯥꯝ ꯊꯣꯛꯒꯅ ꯑꯗꯣ ꯈꯔ 아이덴티ꯐꯥꯏ ꯇꯧꯊꯣꯛꯍꯧꯁꯦ ꯇꯥꯔꯒꯗꯤ ꯌꯦꯁ ꯃꯣꯏꯁꯦ ꯚꯛꯇꯅꯤ ꯑꯗꯨꯅꯤ ꯎꯄꯥꯏ ꯇꯧ ꯈꯔ ꯂꯩꯀꯣ ꯃꯁꯥꯒꯤꯁꯦ ꯂꯣꯏ ꯌꯦꯟꯊꯣꯛꯈ꯭ꯔꯕ ꯑꯗꯨ ꯇꯧꯈ꯭ꯔꯕ ꯂꯩꯕꯥꯛꯀ ꯊꯣꯛꯄ ꯑꯩꯗꯤ ꯁꯦꯟꯅ ꯈꯔ ꯆꯠꯆꯔꯦ ꯀꯩꯝ ꯇꯧꯕꯤꯔꯨꯅꯣ ꯑꯩ ꯊꯣꯛꯄ ꯇꯧꯖꯔꯦ ꯑꯗꯨꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯃꯤ ꯃꯌꯥꯝꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨ ꯁꯥꯎꯔꯁꯨ ꯌꯥꯗꯦ ꯑꯗꯨꯕꯨ ꯂꯥꯛꯅꯤꯡꯉꯤ ꯄꯣꯏꯟꯠꯇꯨꯗꯤ ꯃꯁꯥꯒꯤ ꯍꯧꯖꯤꯛꯀꯤ ꯑꯁꯨꯛ ꯋꯥꯔꯕ ꯈꯨꯟꯅꯥꯏꯁꯤꯗ ꯑꯩꯈꯣꯏ ꯈꯥꯝꯕꯤ ꯃꯩ ꯍꯧꯔꯕ ꯇꯥꯏꯃꯤꯡ ꯉꯛꯁꯝ ꯌꯧꯔꯕ ꯀꯥꯟꯁꯤꯗ ꯑꯗꯨꯕꯨ ꯑꯩꯈꯣꯏꯕꯨ ꯍꯥꯠꯂꯤꯕ ꯑꯩꯈꯣꯏꯕꯨ ꯅꯝꯊꯔꯤꯕ ꯑꯩꯈꯣꯏ ꯈꯣꯡꯄꯥꯛꯅ ꯅꯦꯠꯂꯤꯕ ꯑꯩꯈꯣꯏꯕꯨ ꯀꯞꯍꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯍꯥꯠꯂꯤꯕ ꯅꯨꯡꯗꯥꯡ ꯀꯌꯥ ꯇꯨꯝꯂꯛꯇ꯭ꯔꯤꯕ ꯃꯤꯑꯣꯏꯗꯨ ꯃꯌꯥꯝꯁꯤꯡ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯅ ꯈꯨꯕꯥꯛ ꯈꯨꯔꯒꯅ ꯍꯔꯥꯎ ꯊꯣꯛꯂꯛ ꯇꯥꯔꯒꯗꯤ ꯗꯦꯟ ꯅꯪꯗꯤ ꯃꯣꯏ ꯌꯥꯔꯦꯅ ꯑꯗꯨ ꯍꯥꯏꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯇꯥꯕ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ओके फजन थम्बिख्रे अखोगी डेट 13 सी प्रजासिंगी रिएक्शन से उजमा अदुमक येंगबा याबगी पोरा मखक ओरिबनी मसिदा कोई प्रजासिंगना यामना मतंग मतम जाना कोई मूवमेंट से तहोदा तारागदी अदुमक याई मखोइसिदी करिंता तौद्रगसु नॉर्मल दम लई हाबगी पोरा मखक चटखिबा याबगी पोरा मखकनी आई